ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯦꯝꯕꯤ ꯆꯥꯛ ꯇꯣꯛꯂꯒ ꯏꯪꯈꯣꯜꯗ ꯃꯔꯨ ꯃꯔꯥꯡ ꯍꯨꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯣ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅꯒ ꯍꯟꯕꯤꯔꯛꯏꯁꯤꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯅꯁꯤ ꯀꯥꯏꯅ ꯊꯥꯅꯔꯝꯂꯒ ꯍꯟꯕꯤꯔꯛꯂꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯊꯦꯝꯕꯤ, ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗꯨꯅ? ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯩꯅ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯈꯠꯅꯕ ꯍꯧꯕꯗꯨ ꯇꯣꯛꯑꯣꯅꯦ꯫ ꯍꯣ ꯑꯩꯅ ꯈꯠꯅꯕ ꯍꯧꯅꯤꯡꯕꯒꯤ ꯅꯠꯇꯤꯌꯦ, ꯃꯣꯏ ꯕꯕꯥꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯣ ꯑꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯦ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯅ ꯀꯩꯗꯧꯔꯕ? ꯑꯝꯇ ꯍꯥꯏꯌꯨꯅꯦ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯒꯦꯕ? ꯑꯣ ꯃꯣꯏ ꯕꯕꯥꯗꯤ ꯑꯍꯜ ꯑꯣꯏꯔꯒꯅꯦ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯑꯩꯅ ꯀꯗꯥꯏꯗ ꯏꯔꯥꯡ ꯇꯧꯒꯦ? ꯑꯍꯜ ꯑꯣꯏꯔꯕ ꯏꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯕ ꯑꯩꯅ ꯀꯔꯤ ꯏꯔꯥꯡꯅꯣ ꯅꯪꯅ ꯌꯥꯎꯏ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯑꯣ ꯃꯣꯏ ꯕꯕꯥꯁꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕꯤꯔꯤꯕꯣꯏꯔꯦ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦꯍꯦ, ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯆꯥ ꯏꯃꯧꯒ ꯐꯪꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯕꯅꯤꯅꯦ꯫ ꯃꯁꯤꯗꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯔꯤꯕꯗꯨꯕꯨ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ꯫ ꯑꯣ ꯑꯩꯁꯦ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯒꯟꯗꯕ ꯑꯁꯤꯗ ꯃꯣꯏ ꯕꯕꯥꯅ ꯌꯥꯝꯅ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯐꯩ ꯉꯁꯤꯗꯤꯅꯦ ꯄꯨꯝꯅꯃꯛ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯣꯏ ꯕꯕꯥꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯂꯥꯛꯂꯒ ꯆꯥꯕ ꯍꯦꯛ ꯇꯣꯛꯂꯒ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯕ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤ ꯈꯪꯗꯕ ꯑꯉꯥꯎꯕ ꯁꯥꯒꯨꯝꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯧ ꯅꯍꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯌꯥꯝ ꯑꯃꯅ ꯐꯝꯕ ꯆꯥ ꯕꯣꯔꯥ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯗꯅ ꯁꯦꯜ ꯂꯪꯊꯣꯛꯄꯤꯔꯨꯔꯤꯗꯨꯕꯨ ꯑꯩꯗꯤ ꯈꯪꯉꯔꯣꯏꯅ ꯈꯟꯕꯤꯔꯤꯕ꯭ꯔꯣ? ꯑꯁ ꯅꯨꯄꯤ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯋꯥꯈꯜ ꯁꯥꯒꯠꯂꯝꯃꯤꯍꯦ꯫ ꯃꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯃꯆꯥ ꯊꯥꯛꯄ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥ ꯕꯣꯔꯥ ꯈꯔ ꯌꯣꯟꯖꯔꯤꯕꯗꯨꯗ ꯅꯨꯡꯁꯤꯗ꯭ꯔꯅꯦ? ꯃꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯂꯥꯟꯅ ꯂꯧꯔꯤꯕ ꯑꯗꯨꯗꯤꯅꯦ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯣ ꯌꯥꯔꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ, ꯎꯔꯤꯕꯅꯤ꯫ ꯑꯩꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯂꯤꯔꯝꯂꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯤꯠ ꯅꯥꯔꯛꯂꯕ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯗ ꯍꯦꯛꯇ ꯉꯥꯡꯒꯗꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥ꯫ ꯊꯦꯝꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯜꯒꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕꯤ ꯃꯤꯔꯦꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯊꯥꯖꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯔꯤꯁꯤꯕꯣ? ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯒꯗꯤꯅꯦ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯒꯅꯤ? ꯏꯕꯦꯝꯃ ꯅꯪ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯃꯜꯂꯤ꯫ ꯃꯤꯅ ꯍꯣꯏꯗꯨꯅ ꯄꯨꯕ ꯌꯥꯒꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯤꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯧ ꯑꯁꯤꯅ ꯀꯌꯥꯗ ꯁꯤꯡꯂꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯃꯠꯇ ꯃꯤꯅ ꯉꯥꯡꯕ ꯌꯥꯄꯣꯠꯇꯦ꯫ ꯈꯠꯅꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯉꯥꯡꯅꯔꯒ ꯍꯔꯥꯎ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯅꯪ ꯑꯃ ꯌꯥꯝ ꯄꯪꯃꯜꯂꯤꯀꯣ꯫ ꯑꯣ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯅ ꯇꯧꯔꯝꯒꯅꯤ ꯈꯟꯗꯨꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯕꯤꯔꯛꯑꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯈꯪꯉꯝꯃꯣꯏ꯫ ꯑꯩꯅ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯔꯝ ꯑꯃ ꯂꯩꯕꯅ ꯅꯠꯇ꯭ꯔꯣ? ꯃꯔꯝ ꯂꯩꯇꯅ ꯀꯣꯏꯆꯠꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯊꯦꯝꯕꯤ ꯑꯩꯕꯨ ꯌꯨꯝꯗ ꯀꯩꯗꯧꯔꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯑꯁꯨꯝ ꯌꯨꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯊꯣꯛꯇꯦ꯫ ꯏꯁꯥ ꯏꯔꯨꯒꯁꯦ ꯏꯄꯪꯗ ꯄꯪꯁꯤꯜꯂꯤ ꯍꯥꯏꯗꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯊꯣꯛꯂꯨꯕꯒꯤ ꯋꯥꯅꯤ꯫ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯃꯟꯗꯅꯅꯦ ꯈꯔ ꯂꯩꯔꯗꯤ ꯉꯥꯎꯗꯨꯅ ꯆꯠꯈꯤꯅꯤꯀꯣ꯫ ꯃꯤꯕꯨ ꯈꯔ ꯐꯅꯁꯨ ꯈꯟꯕ ꯇꯝꯃꯨꯅꯦ꯫ ꯍꯣꯏ ꯌꯨꯝꯗꯅꯅꯦ ꯊꯕꯛ ꯄꯩꯗꯅ ꯂꯩꯔꯒ ꯅꯪꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯌꯦꯡꯉꯨ ꯏꯪꯈꯣꯜ ꯁꯪꯕꯅꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯌꯦꯡꯕꯗ ꯌꯨꯝꯕꯨ ꯃꯥꯟꯗ꯭ꯔꯦ꯫ ꯃꯁꯤꯗꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯦꯡꯗꯣꯛꯇꯅ ꯇꯧꯗꯦ꯫ ꯑꯁꯨꯛ ꯆꯥꯎꯕ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯅꯪꯅ ꯅꯣꯡꯃꯗ ꯇꯧꯗꯅ ꯃꯅꯥ ꯃꯁꯤꯡ ꯑꯃ ꯊꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯑꯩꯅ ꯁꯣꯝꯗ ꯋꯥꯡꯒꯁꯦ ꯇꯦꯛꯇꯧꯕ ꯃꯈꯩ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯩꯃꯥ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ꯫ ꯅꯆꯥ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯃꯗꯨꯗ ꯇꯧꯍꯟꯕ ꯌꯥꯗ꯭ꯔꯣ? ꯃꯆꯦꯁꯨ ꯂꯩ, ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯅ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯍꯣꯠꯅꯕ ꯌꯥꯏꯗꯅ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯁꯪꯖꯄꯣꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄꯗ ꯂꯩꯕ ꯏꯪꯈꯣꯜ ꯂꯧ ꯀꯌꯥꯗꯣ ꯆꯠꯇꯨꯅ ꯏꯆꯥꯗꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯣꯏ ꯕꯕꯥꯅ ꯃꯗꯨꯗꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯐꯤ ꯁꯥꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯀꯗꯥꯏꯗꯒꯤ ꯁꯪꯉꯨꯗꯣꯏꯅꯣ? ꯃꯣꯏ ꯕꯕꯥꯁꯨ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕ ꯅꯠꯇꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯈꯔꯗꯤ ꯇꯧꯕ ꯌꯥꯏ ꯏꯆꯥꯁꯤꯡꯗ ꯉꯥꯏꯔꯒ ꯂꯩꯇ꯭ꯔꯕꯁꯨ꯫ ꯑꯁ ꯅꯨꯄꯤ ꯑꯩ ꯈꯨꯝꯐꯝꯒ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯉꯥꯡꯕꯗ꯫ ꯐꯔꯦꯁꯦ ꯑꯩꯅꯦ ꯏꯪꯈꯣꯜꯒꯗꯣ ꯂꯣꯏꯅ ꯇꯧꯒꯦ ꯂꯥꯛꯑꯣ꯫
ꯅꯪꯒ ꯉꯥꯡꯅꯖꯕꯒꯅꯦ ꯑꯩ ꯉꯝꯖꯄꯣꯠꯇꯦ ꯏꯕꯦꯝꯃ ꯎꯔꯦꯗꯅ ꯅꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯨ ꯅꯌꯨꯝ ꯅꯀꯩꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯥꯜꯍꯧ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯄꯥꯅ ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇ ꯃꯤꯒꯤ ꯃꯋꯥ ꯂꯩꯇ꯭ꯔꯕꯤꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯊꯥꯛꯇꯨꯅ ꯂꯩꯔꯒꯗꯤ ꯅꯪꯅꯅꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯕ ꯃꯈꯩ ꯐꯤ ꯁꯥꯖꯔꯤꯕꯗꯣ ꯀꯔꯤ ꯀꯥꯟꯅꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯗꯤ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯔꯗꯤꯅꯦ ꯆꯦꯅꯤꯡꯗ꯭ꯔꯕꯁꯨ ꯑꯍꯜ ꯂꯃꯟ ꯊꯥꯍꯜꯂꯛꯎ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯕꯣ ꯅꯣꯏꯒꯤ ꯉꯥꯡꯅꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯉꯥꯡꯅꯖꯧ ꯑꯩꯒ ꯑꯃꯨꯛ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ ꯏꯃꯥ ꯑꯩ ꯏꯪꯅ ꯆꯤꯛꯅ ꯐꯤ ꯑꯝꯇ ꯁꯥꯖꯈꯤꯒꯦ ꯍꯩ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯁꯥꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯅꯧꯄꯥ ꯅꯨꯄꯥ ꯐꯥꯎꯕ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯈꯔ ꯂꯩꯔꯗꯤ ꯅꯧꯄꯥ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯑꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯧꯄꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯑꯐ ꯅꯨꯡꯉꯥꯏꯅ ꯈꯟꯕꯤꯒꯗ꯭ꯔꯣ ꯏꯃꯥ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯤ ꯑꯗꯨꯒ ꯏꯃꯥ ꯃꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯗ ꯏꯃꯥ ꯍꯣꯏꯅ ꯍꯔꯥꯎꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯏꯃꯥ ꯌꯨꯝ ꯑꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯁꯔꯨꯛ ꯌꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯌꯨꯝ ꯑꯁꯦ ꯏꯆꯥꯒꯤ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯅꯃꯥ ꯑꯉꯥꯎꯕꯤ ꯑꯁꯤꯅ ꯍꯥꯏꯕ ꯇꯥꯔꯨꯅꯨ ꯃꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯆꯥꯁꯤꯗꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯏꯄꯥꯅ ꯌꯥꯏ ꯏꯄꯥꯒꯤ ꯌꯨꯝꯁꯤꯗ ꯅꯅꯤꯡꯇꯝꯅ ꯂꯩꯖꯧ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯔꯤꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯌꯥꯝꯅ ꯑꯣꯏꯍꯟꯅꯤꯡꯉꯕꯣ ꯃꯗꯨꯗ ꯅꯠꯇꯅ ꯍꯌꯦꯡ ꯀꯣꯟꯅ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯩ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯪꯕꯤꯕ꯭ꯔꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯪ ꯏꯆꯥ ꯑꯁꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯔꯁꯨ ꯈꯪꯕꯅ ꯐꯩ ꯃꯁꯥꯅ ꯄꯥꯝꯗꯅ ꯇꯧꯕꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒꯅꯦ ꯏꯆꯥ ꯄꯤꯕꯥꯗ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯛ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯏꯆꯥꯅꯤ ꯃꯥꯒꯤꯁꯨ ꯀꯔꯤꯒꯤ ꯍꯛ ꯂꯩꯔꯣꯏ ꯅꯧꯅ ꯂꯥꯛꯄꯤ ꯃꯧ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯍꯛ ꯂꯩꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯅꯪ ꯏꯆꯥꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯏꯆꯥꯅ ꯃꯇꯝ ꯆꯥꯅ ꯑꯄꯥꯝꯕ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯌꯨꯝ ꯄꯥꯅꯤꯡꯂꯕ ꯀꯥꯟꯗ ꯄꯥꯟꯖꯁꯅꯨ ꯃꯥꯅꯦ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯏꯃꯥꯅ ꯏꯆꯦꯕꯨ ꯌꯥꯝꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯦꯡꯉꯣ ꯏꯃꯥ ꯏꯆꯦꯅ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯊꯣꯡꯐꯧꯁꯨ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯃꯥ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯝꯕ ꯅꯠꯇꯦ ꯏꯆꯦꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯐꯤ ꯁꯥꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯂꯧꯐꯝ ꯀꯌꯥ ꯑꯃ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯂꯤꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯆꯦꯅ ꯇꯧꯔꯤꯕ ꯑꯁꯤꯗꯕꯨ ꯏꯃꯥꯅ ꯏꯆꯦꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯆꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯏꯃꯥ ꯏꯆꯦꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯕꯤꯕꯗꯣ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯥ ꯂꯩꯁꯦꯝꯕꯤꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯏꯃꯥꯁꯨ ꯅꯆꯦꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯃꯥꯅ ꯍꯌꯦꯡ ꯀꯣꯟ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯛꯂꯒ ꯅꯆꯦꯗ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯈꯪꯗꯅ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯅꯆꯦꯒꯤ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯅꯆꯦꯕꯨ ꯃꯌꯨꯝ ꯄꯥꯟꯅꯅꯕ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯦꯗ ꯉꯥꯡꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯅꯆꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯦꯒꯤ ꯃꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯀꯅꯥꯝꯇꯅ ꯉꯥꯡꯍꯜꯂꯣ ꯏꯃꯥ ꯃꯤ ꯈꯔꯅ ꯐꯠꯇꯕ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯐꯠꯇꯕꯣꯏ ꯅꯤꯡꯉꯤ ꯏꯃꯥꯅ ꯌꯨꯝꯒꯤ ꯃꯧ ꯑꯐꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯃꯧꯁꯨ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯑꯗꯨꯅ ꯏꯃꯥꯅ ꯀꯩꯁꯨ ꯃꯊꯥ ꯁꯥꯕꯤꯒꯅꯨ ꯅꯆꯥꯅ ꯐꯅꯅꯕ ꯁꯤꯟꯖꯒꯦ ꯇꯥꯔꯕ꯭ꯔꯥ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯐꯖꯔꯗ꯭ꯔꯥ ꯏꯆꯥ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯅꯃꯥꯒꯤ ꯃꯀꯣꯛ ꯂꯧꯔꯛꯇꯕꯁꯦ ꯏꯄꯥ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯅꯣꯏ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯐꯠꯇꯕꯤꯅꯤꯅꯦ ꯑꯣꯏꯍꯜꯂꯤꯁꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯅ ꯇꯥꯍꯜꯂꯤꯕꯁꯦ ꯌꯥꯏ ꯌꯥꯏ ꯑꯩꯗꯤꯅꯦ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯅꯈꯣꯏ ꯇꯨꯡꯗꯅꯦ ꯆꯨꯝꯃꯛꯀꯅꯤ ꯈꯪꯗ꯭ꯔꯤ ꯅꯣꯏ ꯅꯄꯥꯅ ꯆꯥ ꯅꯈꯣꯏ ꯉꯥꯡꯅꯍꯧꯔꯣ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯅꯃꯥꯁꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦ ꯃꯥꯅ ꯂꯦꯞꯄꯨ ꯂꯦꯞꯈ꯭ꯔꯕꯗꯤ ꯂꯥꯟꯒꯦꯔ ꯆꯨꯝꯒꯦꯔ ꯀꯪꯒꯦꯠ ꯍꯦꯛꯇ ꯌꯦꯠꯄ ꯑꯁꯤꯅꯅꯦ ꯋꯥꯒ ꯉꯥꯡꯂꯨꯕꯒ ꯌꯥꯄꯣꯠꯇꯦ ꯕꯦꯃꯥ ꯏꯆꯥꯕꯨ ꯉꯁꯥꯏꯔ ꯀꯩꯅꯣ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕꯗꯨꯕꯨ ꯉꯁꯥꯏ ꯍꯥꯏꯈꯤꯕꯅꯦ ꯄꯥꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯄꯥꯁꯨꯅꯦ ꯉꯁꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞ ꯈꯔꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯈꯤꯕꯁꯤꯡꯗꯣ ꯄꯤꯁꯤꯜꯂꯦ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯉꯥꯗꯣ ꯂꯩꯔꯛꯑꯒꯦ ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯁꯤ ꯏꯆꯥ ꯋꯥꯕ ꯌꯥꯗꯦꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯐꯤꯒꯗꯣ ꯁꯥꯔꯨꯔꯅꯨ ꯅꯁꯥꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯃꯗꯤ ꯅꯧꯄꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯄꯣꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ
Iche, hojikti naupana ichebusu wahaningdre. Aduna iche, hojikti naupana ima paba amadi ichegi awatba amata lehela. Naupana pumnamak puzarake. Hojikti iche pothabiro. Ipagi bema. Naupana haribase yamna chumba wani. Aduna ne icha pothar. Adugane ipagi punsiba. Icha se wabudi waram dagani. Adu ipasu ahal oiraklabanina. Laibak akal arak tawbado hekta ngamde. Aduna ne nanga hakta potharaga. Namana tawba horimdibe inkhola se amta tawbulusin. Hoi baba. Chauralgi machanupi laisembi amadi machanupa atomba punsiba khaktani. Makoigi imunga se hanadi phibam yamna charamde laisembi na laisabi pharaklaba matamdagidi mama mapagi awaba pumba khangladuna. Ngai hakta phawba pothadaba makhai fi saduna imunga se puraklami. Masana sel tanba kanjabana lawpham ama phawba leiramdaba makhoina hawjikti. Lawpham ama leijaba ngamlaklami. Hawjikti makhoigi imung ado jeng chak watabana yamna komna hingba ngamjarami aduga ngakom ama leiduna nga yoklaga sel talami. Nungthalgi matamni punsiba ngakom aduda ngagi machinjak thaktuna nga singbu yingsinduna leirami. Laisembi mawpagi manakta laklami. Punsiba nga machinjak thakpa loirabro? Loire je. Ado ichebu kaida chatluino? Aise insang napi kharaga thajinge haina lakpani. Adugane ichena yumdagi singju suraga puri charasi lao. Iche aisu masaidagi singju chaningduna leiramdibani. Yamna dan chanare. Hauni he. Majuga sidi yamna phasai. Iche morok khara sahalu. Aduna hena haubani. Horen nang amang sangthong phakainaradi khamdauba. Iche adugibu ai kaishu khanbideda. Punghaidon mana thumuk achawba ma chasinkhibada moinagane nanthaba ngamgadaba nate iche. Nangne hek ngangthorakbasima sese charo charo. Machal mapa adu wari sanaduna nok noktuna singju adu chaminarami. Ibungo nga singsibu kayam chawba yawrage handaki chairauba matamda yonba nangadawro. Iche nangni phanayamna chawba yawrabani. Napi chabigadi phasana chawrida keji phanayamna tarani. Aduna iche handaki chairauba sida phagatuna yolagadi phasana khanagani haina khale. Aduna tabida atai matamda yonbadi yam hongani. Aduna iche handaki chairauba sigi matang ase yamna charabani. Masida hekta yolawrasi. Hoi hoi. Aduda achawba khara phagatuna yonanaba tahawrasi. Hoi je. Adu iche aidi ikawbu kaw. Tamani na magi inkholda panba laphoiga komlaga. Aduga kobi thamchet o kobi phul o ichegini haine yam pirambani. Mana kaiginu maram irei leitana pochai pangpita piraiduba. Aidi mina maram chadana pirakpa pochai amata lawningde. Aduna punsiba nang sumana matungda pirakpa pochai amata lawganu. Aidi ichena jaini lahoroina haibani. Adubu mana hekta namdana thamambani. Iche aidi tamani gi mawongse ichingda chingnaida. Karamna chingnariba. Haidi tamani na aiginakta toina toina laklaga mana ichegi maramda hangnanaba yamna hone. Aduda sanatana karigumba ahawa thungkaya ichegini haina thinba hekta lai. Masina takpadi magise ichebu pamba ma yauri. Kaisu khalamoida sumpirakpaduda oiramgani. Kaisu lana khanjilunuko. Adubu punsiba matung manaudi piraklabasu lawganu aina yade hayuko. Hoi je haibubudi haigi ado madugi midado ikaibana marol ama khangdabani. Thengnaba khudingi ichegi maramda hang. Aduda ai leithok tana chatlabani. Khoidau sauningbanadi loirabani. Ado hek phurubasu ithak thongba iyambanina nungaite haina tawbani. Punsiba mi ka khanabadi yade. Nangna ne leithoktuna mana haiba amata tarun. Nangna thokpa ngangsinaduna ne leithoktuna law. Hoi je. Phare phare. Adudi iche sune hangam maru khara hunjilamkige. Hoi. Ichegi hangamdo hunba loiraga aiga punna hanminakrase. Hoi hoi. Ayam ta hulamkige. Laisembina ngago maduge akoibada mana masing kaya thajilamba loiraduna mayumda machil manaw punna halaklami. Nongma haukibana haujikti chahigi chairaubugi matam oisilaklami. Numidang chak toklaba matungda mapa mama amadi machega punna mai tiktuna wari sanarami. Ipagi punsiba. Ipa na ngasai numidang wairamda chatuna ngagumgi phibam adu yenglambani. Nga sing adu phana chawba yahorinhi. Baba achawba kaya ama yawrabani nga singdo yam phazarabani.
Napani na taurisina nongambadagi lekai koibada sangzadrabani. Masana nga yoktana chakhatnaba hotnajaribase nongmata yengbagi matam leizadrabani. Thembi, nang se onthongna su marai kankredako. Wari ama hek sanafam khangde. Marai hekta taurakani. Ima babagi marai se amu hauradam yare to angang machaga chap hek manaradan. Nama angaubiga manaraga matam mangnanabani. Adudi bunga chairaubasi hangchit oira malene. Hoi baba hangchitni. Aduna baba chairauba numita ayuk ngana nga achauba khara phaduna kaithel de yonge haina khali. Hoine chairauba numita yol hauragadi mamal yamna kanagadawribani. Madu natragadi atai matamda yonbadi mamal haitharakadawribani. Nangna asuk kuina ngagi machinjak phanduna hotnajaribado wajaman phangdo. Adunane harau kumhaigi matamda kanagadaba matamda phagatuna yongadabani. Adudi nang na thantana tawbadi khara wana thokani. Nangbu miga nektabro. Baba, aikoi imanaba khara neage. Hoi hoi. Ado mama, hayengdi kaithel chatuna laigi pochai pumba lairuro. Adugane mathelu koi mayam ama tawgadabani. Aikoina mayamdagi mathel yamba henanaba hotnagadabani. Aduga ibungo nga do kaithenda yondringaida. Aikoigi hana phajaba achauba nga ama khantuk hogadabani ko. Hoi baba, mayam adudagi khwaidagi chawba phajaba ama nachana khaadabani. Hoi hoi. Adudi matamsu thengjilakni. Nakhoi tumnanaba tawra. Ngaikoni. Nachedubu hojikta aikoiga maiti amaga phi saba mu chakra malini. Hoi baba, phi saba hokre. Mama, icha laisembisi masa suani. Icha se waba yaba wajaraklaban. Amtangana tumhanbiru chuchat. Hoi hoi. Mathangi numitta mipum khudingma kaithelda chairaubagini haiduna manamasing kaya lainarami. Laisembisu mamaga kaithel karaktuna anauba chahigi phangba manamasing kaya ama lairami. Yumdana punsiba mamaga machega kaitheldagi halakpa ngaiduna lairami. Aikhoi imaga ichega sibu halakadaba kayam wari jan. Aise hayang nga phagatnaba sem sarugina tawban. Yumsisu mi amata leihaudradi nungaitena tawrisi. Akhoi babase hinsu henmanba amani. Ngangingbagi ngangbaga nateko. Yumgi makhada ngakta phawbing leningde. Konthong phawbadang thoga amta yengukiki. Punsiba konthong da leptuna mamai leiduna yenglami. Tamani, nangdi akhoi konthong masida kadawramiba. Ha. Airo. Aise nanga wari mata sanagina lakpani. Adoidi ngasani yumda changakpa yadro. Aina nga itagi khalleba. Kananoma konthongi nakanda cheptha yenga isena. Adugadi tamani weleram. Aise changakina tawba. Nang thulakpaga mapa chanakre. Oh. Tharisi. Karino tamani na aiga sananingniba wariduna. Nangbu hayeng nga phagat kadoira. Hayeng chairauba numitnina nga khara phagalaga yonge haina tawbani. Oh. Adudi aisu nangi nga phabada yaubigena haiba lakpanida. Yarani da tamani. Aigi imanaba kharasu lakani. Natene. Nayamba aidi ngagi karba tawraklibase phana kuiraklabani. Aduna nangdi handak khaktani. Nayamba aina soidanaba phasana tawbigi. Ado hayeng ayuk ngana phagadaba natro. Ayukta yonba nangnanaba phagadabani. Phare. Adudi ay hayeng ayuk ngana laagi. Ado punsiba. Noina chidi ude thabaka chakibra. Masidi tawki ko khangni. Tamani. Akhoi chedu masak mataw phajakraba. Aikhoigi ibai oigadaba aduna koiba pubiki. Ha. Kariba. Punsiba. Noi chegi khangnajabaga leibra haise. Laitadi kaino tamani. Akhoi chese khul lekai asida masak mataw phajabada maming chaliba leisabini kaino. Hoi. Adubudi chumba. Aduda noi chedi nahamakai nupa nahada kaya pukning luptabaduda aidi sum khangnaram kiroi haina khaluban. Laiba phaidako noina chega koinariba nupadudi. Hoi. Maraibak ado thambal salabagumbani. Nupadudi aikhoi chega phangba haibasidi yam phareda. Adudi tamani aisu changkrage ko. Ngaikoni punsiba. Nupadubu kadai waidagino. Amta hairamuba. Aikhoi khulgi miraba. Adu khangaga kaidoge haino. Tamani kanararoi. Yare ko chalhauro. Punsiba mayumda prap changai. Mani punsiba na hairamba wahai sing adu tabada mathamoy adu nungaitana lehawi. Punsiba na hairibasibu achumba wairjala. Aisu laisembigi mapuroiba ama oibadadi
inop noptabra haina khanbani aduga kadomdagi phaijalakliba nupanone masak amta khanglagadi aigi ikun chap chana khanghangi hera nupana phai khangan nupa adu kananu khangdoktuna amuk hana laktanaba chairam na hangi ngasigidi chalage mani mathanta wakhal tawduna mayumda hanki laisembi mama machasu kaitheldagi halaklami ije aidi noi ngai bada warabani ai hayeng nga phagatnaba khare sem saruki gena tawbani yumse kanamta lehodradi nungai dena nakhoi ngairamlibani hai nabadi kadai chakraba khangde asaidagi thokibadugi hajupa hanjilaktre masidabu aina karamna ngangoidoino haibanida phaiko ngasidi lan tawgeba as yare ma to ai nga gomda chaleko ho chalo aduga ne aikoi gi nga do khara chawba phajaba ama khahugdabani ko hoi ma adoi je horen pau nungai ba matam bige kai pau no horen oine tamage ho phaja ne chalu ko matangi numitni ayuk anganbada punsiba amadi mataw kharaga chairawgi nga yonba nanghaunaba haiduna nga achauba kaya phagatuna kaithelda nga yon bisingda pirami makhoigi nga phaba yawbiba mataw singa dusu chairawgi nga achauba amamam pirami punsibasu ayuk nganna nga phabagi thabak adu loishinduna mayumda nga achauba mu puraktuna chairawgi sem saba yawrami ima ai sigi nga se amta thilukhige kanagi nuni nangna thiludoi duba aikoi taw magini nga phaba yawbiramana taw mayamgidi loina pipa loikrabadaine maduna karambana tawge ima yare punsibaga yamna luna tinaba mataw magi oiramgani mana khangna thininglibase thilhanbiruro aduneba akoi jedi loina khangbaneba je ai chalukhige hoi ado sathila magala oko punsiba hoi je ai thuna lake punsiba yam harauna nga do paiduna chatki nga achauba sibu karamba matawdano ne mana piba chatlisiba masigi angangse mingonda pithokpa yam kalle mapaga chap mane kari su thoknadaba mida piraga kari kanarudoino ima kanada su pirugadaba natiye aikoi punsibaga khangnajabi namau nupidani haima madi khangnabaga su leirammi jani ni he aidi khangdabani na pangangde he ngangkhre aduni ibema nopa nupa phawbu nupi leikre nangko khare thuna nayum palhaunaba tawsi yare ima lai numitida ko yamna sawhalakanu cha insang se amta loisin kisi adugane kona musanarasi laisembi amadi mamagana mathelu koi kaya adu langduna ngana chak ising loishinduna hotna jarami punsiba maga khangna jabi lingjelgi manakta chattuna chairawbagi nga adu pirami kharangana thilakpi bayadabra ngasaidagi nga thongnanaba ngaiduna leirabani aina somda imadadi imanabida nga singzinkhre haijilogumsu taw hojik phawba purakte haina ngangbada loihorabani aisune phana yangna laklibani aduda nakhoigi nabung yungawbado amuk thengnadana leidana magi hongnabi warim subado amu hore inimi ado pharise nga se lorose adugane thonguro ado chairawbu si loibaga numit kharani leiraga aikhoi ni jeladabani ko e noi je phawba mayum pandri aduga khoi ni karamni chengadawriba aikhoi je mayum pandri ngai sida jelhauradabani ko karige lingje nangsu khangidani aikhoi mungse hanadi yamna phibam jaramde akhoi chegi mapandagini ngasi akhoina marek mahau thokpa punsi amada hingba ngamlaklibase aduna aina khalise nangbunga na pusilaga aikhoi ji se potha handuna nuaina thamgi khanba adugi e ado ije do mayum palalaroi hairo aigi oinadi ijebu aigi nakta adum lehning ijebu ngahak uhawtabada ai leifam khangde aigidi ijena pumnamak adubu ijegi khangnajaba thamoina khoidajaba laklaba matamda ijena mayum pankibadi aina kari haijaba ngamugani adubu aigi ijena leiringai asida mabu nungaina thamba asini aina pamliba pharese adudi aisu changkhrage nga puraktena imungda lan tawramani nangsu hankro hoi horene nangna thongba mathelu koi kaya do thonggandaga thokpada ai chaba laktoini ko kaino thongganda thadukpadubu charaga kaidowdoino ai horen insang khakpiramgi lawba lao khamganu mi pakhangna leisabigi thongganda thadukpa chak insang ado aduni chana nabu munaribase noi nabungdo laani nang changhoro ko ai chalage
ꯄꯨꯟꯁꯤꯕ ꯂꯤꯡꯖꯦꯜꯗ ꯉꯥꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯦꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯥꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯆꯥꯕ ꯍꯥꯟꯅ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯑꯦ, ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯄ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯈꯣꯡꯒ꯭ꯔꯥꯏꯒ ꯆꯜꯂꯒ ꯆꯥꯔꯤꯁꯤꯕꯣ? ꯑꯝꯇꯕꯨ ꯌꯦꯡꯉꯨꯈꯤꯒꯦ." ꯄꯨꯟꯁꯤꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ "ꯑꯦ, ꯇꯥꯃꯅꯤ, ꯅꯪꯗꯤ ꯅꯌꯨꯝꯗꯒ ꯑꯝꯇ ꯆꯥꯛ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ? ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯄ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯆꯥꯔꯝꯃꯤꯁꯤꯕꯣ?" "ꯅꯠꯇꯦꯗ ꯄꯨꯟꯁꯤꯕ, ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ, ꯄꯥꯈꯪꯅ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯊꯥꯗꯣꯛꯄ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯩ ꯍꯥꯏꯗꯨꯗꯤ, ꯑꯗꯨꯒꯤ ꯑꯩ ꯆꯥꯕ ꯂꯥꯛꯏꯅꯤ." "ꯑꯁ ꯇꯥꯃꯅꯤ, ꯌꯥꯔꯦꯀꯣ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯩ ꯋꯥꯅꯤ, ꯑꯋꯣꯏ ꯇꯥꯅꯒ ꯇꯧꯔꯗꯅ ꯑꯉꯥꯎꯕꯗꯨꯝ ꯇꯥꯅꯤ꯫ ꯌꯥꯝ ꯊꯨꯅ ꯍꯜꯂꯧꯔꯣ ꯇꯥꯃꯅꯤ, ꯑꯩꯈꯣꯏ ꯆꯦ ꯉꯥꯏꯕꯒ ꯀꯥꯟꯅꯔꯣꯏꯀꯣ, ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯔꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯑꯝꯇ ꯈꯪꯉꯔꯣꯏ." ꯄꯨꯟꯁꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯃꯅꯤꯁꯨ ꯆꯥꯅꯤ ꯈꯟꯅ ꯂꯥꯛꯂꯕꯅꯤꯅ ꯑꯌꯥꯎꯕ ꯈꯨꯗꯤꯡ ꯑꯗꯨ ꯍꯥꯎꯅ ꯆꯥꯔꯒ ꯍꯟꯈꯤ꯫ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯅꯣꯡꯃ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯊꯦꯡꯅꯕ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦꯅ ꯄꯥꯈꯠꯇꯨꯅ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ "ꯕꯦꯝꯃ, ꯅꯨꯄꯥꯗꯨꯕꯨ ꯅꯪꯉꯣꯟꯗꯒ ꯀꯗꯥꯏꯗ ꯆꯠꯀꯅꯤꯒ ꯍꯥꯏꯔꯝꯕꯒꯦ?" "ꯕꯥꯕꯥ, ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯤ. ꯉꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯥ ꯆꯠꯂꯒ ꯂꯩꯔꯝꯃꯤ." "ꯑꯗꯨꯕꯨꯗꯤ ꯏꯆꯥ ꯄꯨꯟꯁꯤꯕꯅ ꯀꯔꯤꯁꯨ ꯑꯔꯥꯟ ꯑꯍꯣꯏ ꯇꯧꯔꯝꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯗ ꯃꯥꯅ ꯉꯁꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯗꯗꯤ ꯏꯄꯥꯁꯨ ꯄꯥꯈꯠꯄ ꯀꯌꯥ ꯐꯥꯎꯔꯛꯂꯤꯕꯅꯤ." "ꯃꯣꯏ ꯕꯕꯥ, ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯣ? ꯈꯨꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥ ꯍꯥꯏꯔꯨꯗꯨꯅ ꯃꯇꯦꯡ ꯂꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ?" "ꯃꯃꯥ, ꯉꯥꯏꯈꯣ, ꯏꯆꯥꯗꯣ ꯃꯥꯡꯈꯤꯕꯃꯛꯇꯤ ꯅꯠꯇꯦꯗꯅ. ꯑꯗꯨꯅꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ. ꯑꯗꯨꯒ ꯂꯥꯛꯃꯜꯂꯛꯇ꯭ꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤ ꯀꯌꯥꯗ ꯍꯥꯏꯔꯨꯕ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒ ꯄꯨꯟꯕ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗꯁꯨ ꯂꯣꯏꯅ ꯆꯠꯂꯨꯔꯦ, ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯤ. ꯑꯗꯨꯒ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯈꯣꯃꯩ ꯈꯛꯇꯅꯤ ꯃꯌꯨꯝꯗ ꯂꯩꯍꯧꯗ꯭ꯔꯤꯕꯁꯤ. ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯆꯥꯗꯨ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯇꯧꯅꯍꯧꯕꯅꯤ." "ꯕꯥꯕꯥ, ꯑꯥꯗ ꯃꯤ ꯈꯔ ꯆꯪꯉꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯒ ꯈꯣꯃꯩꯒ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤꯅꯦꯍꯦ꯫ ꯍꯥꯏ, ꯅꯈꯣꯏ ꯊꯨꯅ ꯂꯥꯛꯑꯣ. ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯅꯈꯣꯏ ꯍꯜꯂꯛꯇꯦꯅ ꯃꯊꯥ ꯁꯥꯔꯒ ꯂꯩ. ꯅꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ?" "ꯕꯥꯕꯥ, ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯁꯦ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯣ ꯆꯦꯜꯂꯛꯑꯕ. ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯊꯩꯔꯨꯕꯅꯤ." "ꯍꯥ? ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯏꯃꯧꯗꯤ ꯀꯗꯥꯏꯗ ꯊꯝꯃꯝꯃꯕ?" "ꯕꯥꯕꯥ, ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯤ." "ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯃꯝꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯊꯟꯇ ꯊꯣꯡꯒꯥꯟꯗ ꯊꯝꯂꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯦꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯗ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯅꯤ ꯅꯪꯕꯣ?" "ꯄꯥꯕꯅ ꯆꯩꯔꯛꯀꯗ꯭ꯔꯥꯅ ꯀꯤꯕꯗꯒꯤ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯥꯛ ꯊꯝꯃꯝꯕꯅꯤ." "ꯇꯥꯅꯤꯡꯗꯦꯍꯦ ꯅꯥꯕ ꯅꯪꯁꯦ, ꯑꯩꯗꯤ ꯁꯥꯎꯔꯤꯕꯅꯤꯅꯦ. ꯅꯪꯁꯦ ꯅꯍꯥ ꯃꯈꯩ ꯅꯨꯄꯥ ꯊꯣꯛꯇꯦ, ꯏꯃꯧ ꯄꯨꯁꯤꯜꯂꯛꯇꯦ ꯍꯥꯏꯅꯤ. ꯆꯠꯂꯣ, ꯏꯃꯧꯗꯨ ꯄꯨꯁꯤꯜꯂꯣ." "ꯍꯣꯏ ꯕꯥꯕꯥ." ꯄꯨꯟꯁꯤꯕꯅ ꯂꯤꯡꯖꯦꯜꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯃꯆꯜꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯅꯥꯟꯕ ꯄꯤꯕꯤꯗꯨꯅ ꯆꯥꯛꯁꯨ ꯄꯤꯖꯕꯤꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯑꯩꯁꯦ ꯍꯌꯦꯡ ꯉꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯅꯕ ꯏꯃꯥꯟꯅꯕ ꯈꯔ ꯍꯧꯔꯨꯗꯕ ꯌꯥꯗꯦ. ꯈꯣꯃꯩ, ꯅꯄꯥꯗꯣ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯅꯕ ꯈꯔ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯕꯥꯕꯥ." ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯇꯥꯎ ꯈꯔꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯃꯄꯥ ꯏꯕꯣꯆꯧꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ "ꯈꯨꯔꯥ, ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯁꯥꯎꯅꯤꯡꯕ ꯂꯩꯖꯗꯦ. ꯏꯆꯥꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯅ ꯄꯥꯝꯅ ꯆꯠꯆꯈꯤꯕ ꯑꯗꯨꯗ ꯑꯩꯅ ꯌꯦꯠꯆꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇꯅꯤ. ꯑꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯖꯅꯤꯡꯉꯤ. ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯁꯤꯟꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ." "ꯏꯕꯨꯡꯉꯣ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯔꯤꯕꯅꯤ. ꯏꯕꯨꯡꯉꯣꯅ ꯏꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯖꯗꯦ꯫ ꯈꯨꯔꯥ, ꯑꯗꯨꯗꯤ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ. ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯈꯟꯅꯗꯨꯅ ꯇꯧꯔꯁꯤ." ꯐꯒꯅꯤ ꯏꯕꯨꯡꯉꯣ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ." "ꯐꯒꯅꯤ ꯈꯨꯔꯥ." ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯅꯗꯨꯅ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯑꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯃꯆꯜꯅꯨꯄꯤ ꯂꯤꯡꯖꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯅꯧꯕ ꯑꯃꯗꯤ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯜꯅ ꯁꯅꯥ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ
ꯃꯅꯝꯃꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯃꯅꯝꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯛꯀꯧꯕ ꯆꯠꯀꯗꯕꯒꯤ ꯄꯨꯅꯅꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯂꯩꯁꯦꯝꯕꯤꯅ ꯂꯣꯏꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯏꯅꯝꯃꯅ ꯂꯩꯕꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯌꯥꯝ ꯌꯥꯝꯃꯜꯂꯤ, ꯁꯦꯜ ꯇꯤꯡꯅꯅꯕꯅꯤ, ꯈꯔ ꯄꯨꯔꯒ ꯌꯥꯔꯅꯤ꯫ ꯀꯔꯤꯒꯤ ꯈꯖꯤꯛꯇꯪ ꯄꯨꯗꯣꯏꯅꯣ? ꯃꯁꯤꯅ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯅꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯂꯤꯡꯖꯦꯜ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯝ ꯐꯕꯅꯦꯅ꯫ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏ ꯆꯦꯒꯨꯝꯕꯤ ꯑꯃ ꯅꯅꯝꯃ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯗ ꯅꯪꯅꯒ ꯏꯆꯦꯗꯒ ꯊꯛꯁꯤ ꯈꯥꯁꯤꯒ ꯈꯪꯉꯛꯇ꯭ꯔꯗꯤꯅꯦ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ, ꯃꯁꯤꯗꯤ ꯈꯪꯖꯧꯀꯣ꯫ ꯏꯕꯨꯡꯉꯣ ꯌꯥꯔꯦ, ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅꯒꯅꯨ꯫ ꯏꯆꯟꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯕ ꯏꯅꯥꯎꯅꯤ, ꯅꯪ ꯃꯥꯕꯨ ꯊꯤꯟꯕꯤꯔꯨꯔꯣ ꯆꯠꯂꯣ꯫ ꯍꯣꯏ ꯏꯆꯦ, ꯂꯤꯡꯖꯦꯜ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯏꯅꯝꯃ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯑꯩ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯀꯦꯀꯣ꯫ ꯏꯅꯝꯃꯅ ꯊꯕꯛ ꯑꯝꯇ ꯇꯧꯔꯝꯒꯅꯨ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯏꯅꯝꯃꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ, ꯏꯅꯝꯃ ꯋꯥꯍꯟꯕ ꯌꯥꯗꯦ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ꯫ ꯂꯤꯡꯖꯦꯜ ꯃꯀꯨ ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯃꯄꯥꯝꯗ ꯆꯠꯂꯝꯃꯤ꯫